ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯖꯒꯦ. ꯑꯗꯣ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯤ. ꯑꯗꯣ ꯅꯍꯥꯟ ꯆꯠꯈꯤꯕ ꯃꯦꯒꯤ ꯇꯥꯡ 22 ꯅꯨꯃꯤꯠꯇ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯕꯁꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕꯗꯤ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯃꯩꯇꯩ ꯀꯨꯀꯤ ꯑꯅꯤꯒꯤ ꯂꯥꯜꯍꯧ ꯑꯁꯤꯗ ꯌꯥꯔꯤꯃꯈꯩꯗꯤ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯄꯨꯕꯤꯔꯛꯎ, ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯗꯨꯝ ꯍꯥꯏꯅ, ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯕꯅꯤ. ꯑꯗꯨꯕꯨ ꯀꯣꯃꯦꯟ ꯂꯥꯛꯄꯁꯤꯗ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯆꯥꯗꯤ ꯃꯥꯟꯗ꯭ꯔꯦ, ꯑꯇꯣꯞꯄ ꯃꯤꯖꯥꯇꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯑꯩ ꯑꯗꯨꯒꯤ ꯃꯥꯅ ꯇꯧꯕ ꯀꯣꯃꯦꯟ ꯑꯗꯨꯗ ꯑꯩ ꯑꯦꯄ꯭ꯂꯥꯏꯁꯨ ꯍꯜꯂꯨꯗꯦ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯅꯩ, ꯃꯗꯨꯒ ꯃꯥꯒꯤꯁꯨ ꯄꯦꯟꯗꯕꯗꯒꯤ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯣꯃꯦꯟ ꯑꯗꯨꯗ. ꯑꯗꯣ ꯃꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯗꯤ ꯀꯩꯁꯨ ꯌꯥꯝꯅꯁꯨ ꯍꯩꯖꯕ ꯅꯠꯆꯗꯦ. ꯑꯩꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯃꯆꯥ ꯑꯃꯇꯪ ꯑꯩꯅ ꯃꯌꯥꯝ ꯐꯝꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯕꯗꯤ ꯃꯌꯥꯝꯗꯁꯨ ꯑꯩ ꯑꯍꯥꯟꯕꯗ ꯍꯥꯏꯖꯈ꯭ꯔꯦ. ꯑꯩ ꯑꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯏꯕ ꯍꯥꯛꯇꯛꯇꯒꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯂꯩꯔꯤꯉꯩꯗꯒꯤ ꯆꯠꯅꯔꯛꯄ ꯃꯩꯇꯩꯒꯤ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯍꯥꯏꯕꯗꯨꯃ ꯑꯣꯏꯖꯩ. ꯑꯩꯅ ꯏꯁꯩ ꯁꯛꯄ ꯍꯥꯏꯕ ꯏꯁꯩ ꯁꯛꯄꯁꯤꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯒ ꯁꯤꯕꯒꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯅ ꯑꯩꯗꯨ ꯌꯥꯝꯅꯁꯨ ꯍꯩꯖꯕ ꯑꯣꯖꯥꯔꯦꯟꯁꯨ ꯅꯠꯆꯗꯦ. ꯑꯩꯒꯤ ꯒꯨꯔꯨꯗꯦꯕꯅ ꯇꯝꯕꯤꯔꯝꯕ ꯏꯁꯩ ꯑꯃꯅꯤ. ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯃꯌꯥꯝ ꯇꯔꯥꯒꯤ ꯁꯦꯕꯥ ꯐꯪꯖꯕꯅꯤ. ꯑꯩꯅ ꯚꯤꯗꯤꯑꯣꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯡꯒꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯁꯛꯆꯕ ꯈꯤꯇꯪ ꯏꯁꯩ ꯅꯣꯡꯃꯥꯏꯁꯦ ꯀꯅꯥꯒꯨꯝꯕ ꯇꯥꯕꯤꯔꯒ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯔꯝꯗꯝ ꯃꯩꯇꯩ ꯅꯍꯥꯔꯣꯟ ꯍꯧꯒꯠꯂꯛꯄ ꯃꯌꯥꯝ ꯑꯃ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤꯅ ꯇꯥꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ, ꯉꯁꯥꯏꯒꯤ ꯇꯧꯅꯤꯡꯕ, ꯁꯛꯅꯤꯡꯕ, ꯇꯝꯅꯤꯡꯕ ꯐꯥꯎꯔꯛꯄ ꯃꯩꯇꯩꯒꯤ ꯆꯥꯎꯔꯕ ꯏꯅꯥꯠ ꯑꯁꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝꯗ ꯑꯩꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯝꯖꯕꯅꯤ. ꯃꯨꯛꯕꯥꯡꯗ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯡꯒꯠꯆꯒꯦ ꯈꯟꯖꯩ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯡꯒꯠꯆꯗꯦ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯉꯁꯤ ꯇꯧꯖꯔꯤꯕꯁꯤꯗꯤ ꯑꯁꯨꯛ ꯋꯥꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ, ꯑꯗꯒꯤꯗꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝꯁꯨ ꯀꯣꯃꯦꯟꯗ ꯏꯔꯩ. ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯁꯤ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯈꯟꯖꯩ. ꯑꯗꯨꯅ ꯉꯁꯤꯗꯨꯁꯨ ꯑꯩꯅ ꯎꯖꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯍꯥꯏꯅ ꯃꯥꯅ ꯌꯥꯝꯅ ꯃꯥꯒꯤ ꯀꯣꯃꯦꯟꯗꯁꯨ ꯇꯥꯕꯗ ꯉꯁꯥꯏ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯕ, ꯃꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯖꯕ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯤꯐꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯕꯅꯤꯀꯣ, ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗꯀꯣ. ꯑꯗꯣ ꯃꯤ ꯑꯃꯅ ꯀꯣꯃꯦꯟꯗ ꯅꯦꯒꯦꯇꯤꯞꯇ ꯑꯣꯏꯅ ꯍꯥꯏꯔꯕꯁꯨ ꯃꯁꯤ ꯋꯥꯔꯧꯕꯤꯗꯕ ꯄꯨꯔꯧꯕꯤꯗꯕ ꯍꯥꯏꯅ ꯊꯝꯖꯒꯦ. ꯑꯗꯨꯅ ꯃꯤ ꯑꯃꯅ ꯇꯧꯔꯕꯁꯨ ꯃꯁꯤ ꯋꯥꯔꯧꯕꯤꯗꯕ ꯃꯤ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ. ꯑꯩꯈꯣꯏ ꯏꯁꯥꯃꯛ, ꯑꯩ ꯑꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤ ꯀꯥꯛꯃꯔꯥ ꯀꯧꯏ. ꯀꯥꯛꯃꯔꯥ ꯈꯨꯟꯗ ꯑꯩ ꯑꯁꯤ ꯍꯧꯖꯤꯛ ꯀꯥꯛꯃꯔꯥ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀ꯭ꯂꯕꯀꯤ ꯏꯁꯥꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯁꯨ ꯑꯣꯏꯖꯩ. ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯅ ꯁꯨꯝ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯨꯖꯩ. ꯑꯩꯈꯣꯏꯁꯨ ꯅꯍꯥꯟ ꯑꯁꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯛꯇꯪ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯛꯇꯪ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡꯁꯤ ꯆꯠꯆꯔꯨꯔꯦ ꯍꯥꯏꯔꯒ ꯁꯥꯎꯠ ꯕꯣꯔꯥꯛꯇ ꯑꯩꯈꯣꯏꯁꯨ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯁꯨ ꯁꯤꯟꯅꯖꯔꯨꯏ. ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ, ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯕꯗꯤ, ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯑꯩꯅ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯅꯤꯡꯉꯤ. ꯃꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ. ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯨꯛꯕꯥꯡ ꯆꯥꯕ ꯊꯛꯄ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯩ. ꯌꯥꯔꯤꯃꯈꯩꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒ ꯑꯩꯒꯤ ꯃꯩꯇꯩꯒꯤ ꯁꯃꯥꯖꯀꯤ ꯇꯨꯡꯅꯥꯎꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯍꯧꯔꯛꯏꯕ ꯃꯌꯥꯝ ꯑꯁꯤꯅ ꯈꯪꯍꯧꯅꯕ, ꯍꯩꯍꯧꯅꯕ ꯃꯁꯤꯒꯨꯝꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯒ ꯄꯥꯎꯖꯦꯜ ꯈꯔꯇꯪ ꯌꯥꯎꯍꯟꯕꯤꯔꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ. ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯤꯒꯅꯨ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ. ꯑꯗꯣ ꯑꯩꯒꯤ ꯀꯣꯃꯦꯟꯗꯨꯒꯁꯨ ꯀꯁꯥꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯁꯦ ꯃꯩꯇꯩ ꯑꯣꯏꯔꯕꯔꯅꯦ,
ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯡ ꯂꯝꯗꯝ ꯂꯩꯕ ꯀꯥꯏꯅ ꯃꯌꯥꯝꯁꯨ ꯍꯥꯏꯔꯤ ꯃꯁꯤ ꯑꯩ ꯋꯥꯔꯧꯕꯗꯤ ꯇꯧꯖꯔꯨꯗꯦ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯁꯦ ꯃꯥꯟꯅꯗꯕ ꯊꯃꯣꯏꯁꯦ ꯂꯣꯏꯅ ꯃꯥꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥ ꯗꯣꯁꯥꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯑꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯐꯤꯕꯝ ꯑꯃꯅꯤ ꯑꯩꯈꯣꯏꯁꯨ ꯎꯖꯔꯨꯗꯦ ꯃꯣꯕꯥꯏꯜꯗ ꯅ꯭ꯌꯨꯁꯇ ꯎꯕꯅꯤ ꯅ꯭ꯌꯨꯁꯇ ꯎꯕ ꯍꯥꯏꯕꯁꯤꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯗꯨꯅ ꯎꯕꯅꯤ ꯉꯁꯤꯁꯨ ꯅ꯭ꯌꯨꯁꯇ ꯑꯩꯅ ꯐꯪꯖꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ MLA ꯑꯅꯤ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤ ꯊꯨꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯃꯤꯠ ꯁꯥꯍꯖꯤ ꯃꯍꯥꯛꯁꯨ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯏ ꯃꯍꯥꯛꯀ ꯐꯪꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯆꯠꯈꯤ ꯌꯥꯔꯤꯈꯩꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯄꯨꯕꯤꯔꯛꯂꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯏꯪꯊꯔꯦ ꯍꯥꯏꯔꯒ ꯍꯥꯟꯅꯒꯤ ꯃꯇꯝꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏ ꯀꯣꯟꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯅꯥ ꯌꯦꯛꯇꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯍꯥꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯅꯦꯜꯗ ꯑꯩ ꯎꯖꯩ ꯑꯗꯣ ꯑꯩꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯅꯤꯡꯕꯗꯤ ꯍꯣꯏ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯁꯨꯌꯥꯏ ꯅꯦꯒꯦꯇꯤꯞ ꯑꯣꯏꯅ ꯄꯨꯈꯤꯕꯁꯨꯌꯥꯏ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯌꯥꯝꯅ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯃꯐꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯁꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯤ ꯑꯀꯥꯏꯕꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯅꯍꯥꯟꯁꯨ ꯆꯦꯅꯦꯜ ꯑꯃ ꯎꯖꯩ ꯑꯩ ꯃꯤꯡꯗꯤ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯒꯗꯤ ꯈꯪꯒꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯀꯞꯇꯅ ꯏꯇꯩꯃꯗꯨꯅ ꯌꯥꯝꯅ ꯀꯞꯆꯔꯛꯏ ꯃꯥꯒꯤ ꯍꯥꯡꯖꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯀꯔꯤ ꯅꯦꯒꯦꯇꯤꯞꯇ ꯑꯣꯏꯕ ꯋꯥꯍꯩ ꯇꯥꯍꯩꯗꯕ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯉꯛꯄ ꯑꯗꯒꯤꯗꯤ ꯃꯆꯥꯗꯨꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗ ꯃꯄꯥ ꯑꯣꯏꯕꯗꯨꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯩꯆꯥꯛꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯄꯥꯗꯤ ꯉꯥ ꯆꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯉꯥꯡꯕꯤꯔꯛꯄ ꯃꯗꯨꯒ ꯏꯇꯩꯃꯗꯨꯅ ꯃꯃꯤꯠ ꯄꯤ ꯇꯥꯅ ꯀꯞꯆꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯩꯇꯩ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯅꯦꯒꯦꯇꯤꯞ ꯑꯣꯏꯅꯁꯨ ꯉꯥꯡꯕꯤꯒꯅꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯤꯒꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯒꯅꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩꯗ ꯉꯁꯤ ꯐꯥꯎꯕꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯣꯏꯗꯣꯛꯄꯗꯤ ꯑꯀꯥꯏꯕ ꯌꯥꯎꯗꯦ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝ ꯑꯩ ꯎꯖꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗ ꯑꯩ ꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯆꯦꯅꯦꯜꯁꯤꯡꯗꯨ ꯑꯩ ꯄꯟꯖꯔꯔꯣꯏ ꯆꯦꯅꯦꯜꯗ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯗꯨꯒ ꯂꯧꯕ ꯌꯥꯕ ꯎꯕ ꯐꯪꯗꯕ ꯑꯩꯅ ꯎꯖꯕꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯏꯟꯖꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒ ꯍꯦꯛꯇ ꯑꯐꯪꯕ ꯑꯃ ꯊꯣꯡꯖꯟꯕꯒꯤ ꯇꯥꯏꯞꯇ ꯎꯕ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯗꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯗꯨꯃꯛꯇꯗꯤ ꯍꯥꯏꯖꯔꯔꯣꯏ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯚꯤꯗꯤꯑꯣ ꯊꯥꯡꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯅ ꯂꯩꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯂꯧꯁꯤꯟꯕ ꯌꯥꯕ ꯈꯪꯍꯧꯕ ꯌꯥꯕ ꯚꯥꯞ ꯇꯥꯅꯕ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯌꯥꯎꯍꯟꯕꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯩꯅ ꯊꯥꯡꯒꯠꯆꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗꯤ ꯑꯩ ꯈꯪ ꯍꯩꯅꯁꯨ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯁꯥꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯁꯤ ꯅꯠꯇꯅ ꯑꯒꯔꯇꯂꯥꯅ ꯆꯤꯡꯉꯕ ꯃꯗꯨꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯅꯠꯇ ꯁꯪꯀꯤꯔꯇꯟ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯖꯔꯨꯕ ꯍꯩꯖꯔꯨꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯗꯒꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯉꯝꯖꯕ ꯍꯩꯖꯕ ꯏꯁꯩ ꯃꯇꯦꯛꯇꯣ ꯈꯤꯇꯪ ꯃꯌꯥꯝ ꯃꯐꯝꯗ ꯇꯥꯍꯟꯖꯕ ꯇꯥꯔꯒꯗꯤ ꯍꯧꯒꯠꯂꯛꯏꯕ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯜꯂꯛꯀꯗ꯭ꯔꯥ ꯊꯋꯥꯏ ꯈꯣꯡꯖꯥꯡ ꯀꯥꯡꯁꯟꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯅ ꯊꯝꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯃꯁꯨ ꯏꯁꯩ ꯑꯩꯉꯣꯟꯗ ꯁꯨꯝ ꯕꯣꯔꯤꯅ ꯇꯝꯃꯤ ꯑꯁꯨꯃꯥꯏꯅ ꯑꯩꯅ
ꯊꯝꯖꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯅ ꯐꯝꯗ ꯄꯤꯖꯔꯤꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯍꯥꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯐꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯖꯔꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯏꯌꯥꯝꯕꯁꯤꯡꯅꯁꯨ ꯍꯥꯏꯗꯤ ꯀꯣꯃꯦꯟꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥꯍꯩꯁꯨ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯖꯒ ꯃꯌꯥꯝ ꯃꯐꯝꯗ ꯀꯣ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯕ ꯈꯪꯍꯟꯕꯁꯦ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯣ ꯑꯗꯣꯝꯁꯨ ꯇꯧꯕꯤꯌꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯤꯔꯒ ꯑꯐꯕ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯛꯎ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏꯁꯨ ꯃꯤꯠꯌꯦꯡ ꯇꯥꯖꯒꯦ ꯑꯗꯣꯝꯅ ꯉꯥꯡꯕ ꯑꯐꯕ ꯋꯥꯍꯩ ꯀꯌꯥ ꯚꯥꯞ ꯇꯥꯕ ꯀꯌꯥ ꯕꯨꯙꯤ ꯂꯧꯁꯤꯡ ꯀꯌꯥ ꯑꯩꯈꯣꯏꯁꯨ ꯂꯧꯁꯤꯟꯖꯒꯦ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯒꯗꯕꯗꯤ ꯉꯁꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯃꯅꯤꯄꯨꯔ ꯇꯣꯡꯂꯥꯎꯕꯤꯗꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯩ ꯃꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯣꯔꯣꯛꯇ ꯂꯩꯕ ꯅꯤꯄꯥ ꯀꯥꯡꯕꯨꯅ ꯈꯨꯠꯇ ꯂꯥꯊꯤ ꯊꯥꯡ ꯄꯥꯏꯔꯒ ꯂꯧꯕꯨꯛꯇ ꯉꯥꯛ ꯁꯦꯟꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯇꯥꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯃꯈꯩꯗꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯕꯁꯤ ꯀꯁꯥꯔ ꯂꯩꯕ ꯃꯩꯇꯩꯆꯥ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯕ ꯊꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯏꯃꯥꯕꯨ ꯀꯣꯟꯕꯤꯕ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯑꯃꯁꯨꯡ ꯁ꯭ꯔꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯆꯤꯡꯁꯤꯟꯕꯤꯔꯛꯇꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛ ꯑꯁꯦ ꯊꯣꯛꯏꯕ ꯂꯥꯜꯍꯧ ꯑꯅꯤꯃꯛ ꯏꯪꯅ ꯆꯤꯛꯅ ꯍꯥꯟꯅꯒꯨꯝ ꯃꯇꯧꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯍꯟꯕꯤꯌꯨ ꯑꯣꯏꯍꯟꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯌꯥꯝ ꯑꯁꯨꯝ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ